ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯉꯁꯤꯗꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯨꯏꯅ ꯆꯠꯂꯨꯗ꯭ꯔꯕ ꯈꯨꯜ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯅꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤ ꯌꯨꯝꯒꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯕꯨ ꯃꯆꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯦ ꯍꯥꯏꯕꯗꯨꯗ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯏ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯃꯈꯨꯗ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯇꯍꯥ ꯃꯄꯥ ꯆꯥꯅꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯏ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯗꯨꯗ ꯇꯧꯒꯦ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯇꯧꯗ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯈꯥꯝꯃꯝꯗꯨꯅ ꯃꯦꯘꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯥꯙꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯇꯍꯥꯅ ꯃꯄꯥ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯄꯥꯎ ꯑꯃ ꯇꯝꯅꯤꯡꯃꯟꯗꯅ ꯍꯛꯆꯤꯟꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯈꯪꯕꯅ ꯃꯦꯘ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯋꯥꯅꯣ ꯃꯃꯥ ꯍꯥꯏꯌꯨꯗꯅ ꯁꯨꯝꯖꯤꯠꯇꯨ ꯃꯈꯥꯗ ꯊꯥꯗꯈꯤ ꯃꯥꯙꯕꯤ ꯑꯗꯨꯒ ꯑꯗꯨꯕꯨꯔꯣ ꯃꯄꯥ ꯅꯆꯥꯅꯨꯄꯥꯗꯣ ꯈꯨꯡꯒꯪꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯃꯤ ꯅꯪꯕꯣ ꯑꯩꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯃꯃꯤꯠꯇꯨ ꯈꯪꯂꯧ ꯂꯧꯊꯣꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯃꯄꯥ ꯃꯥꯁꯨ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯨ ꯃꯥꯕꯨ ꯊꯥꯏꯅ ꯊꯣꯛꯈꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯥꯎꯔꯦ ꯍꯥꯏꯕ꯭ꯔꯣ ꯃꯃꯥ ꯑꯩꯈꯣꯏꯅ ꯃꯇꯣꯝꯇ ꯌꯥꯎꯏ ꯍꯥꯏꯗꯅ ꯂꯨꯅ ꯇꯧꯔꯤ ꯃꯇꯤꯛ ꯃꯥ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯅꯦ ꯍꯥ ꯍꯣꯏ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯩ ꯃꯥꯅ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯃꯁꯥꯒꯤ ꯈꯣꯏꯔꯤ ꯅꯧꯐꯝ ꯇꯥꯐꯝ ꯑꯣꯏꯔꯤꯕꯗꯣꯝꯗ ꯆꯠꯂꯤꯕꯗꯣ ꯇꯥꯏꯕꯪꯒꯤ ꯃꯆꯠ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯂꯩꯔꯛꯐꯝ ꯃꯗꯨꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯍꯟꯅꯤꯡꯕ ꯑꯣꯏꯗꯦꯅꯦ ꯀꯅꯥꯅ ꯈꯪꯕꯅꯣꯅꯦ ꯃꯃꯥ ꯊꯦꯡꯅꯍꯟꯅꯤꯡꯗꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯀꯌꯥꯗꯣ ꯅꯍꯧꯅꯅ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯀꯝꯗꯧꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯒ ꯃꯥꯙꯕꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯥꯡꯈꯊꯥꯡ ꯇꯥꯗꯨꯅ ꯆꯍꯤ ꯀꯌꯥꯅꯣ ꯃꯥꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯈꯤꯕꯗꯣ ꯃꯁꯤꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯍꯧꯅꯅ ꯑꯃꯨꯛ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯨꯛ ꯄꯤꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯃꯅꯥ ꯌꯥꯝ ꯀꯜꯂꯤꯅꯤ ꯃꯥꯁꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯇꯥꯕ ꯖꯥꯠ ꯅꯠꯇꯦ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯋꯥꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯒꯤꯅꯤ ꯑꯃꯔꯣꯝꯗ ꯐꯔꯦ ꯅꯪꯁꯨ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯣ ꯃꯥꯏꯅ ꯍꯟꯖꯔꯛꯁꯅꯤꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯥꯙꯕꯤ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯦꯞꯂꯝꯗꯨꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯃꯤꯅꯣꯛꯅ ꯄꯤꯔꯛꯄ ꯆꯩꯅ ꯄꯤꯔꯥꯡꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯑꯃꯠꯇꯅꯤ ꯈꯦꯠꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯆꯝꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨ ꯀꯔꯤ ꯀꯔꯝꯕ ꯃꯍꯨ ꯄꯨꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯥꯕꯨ ꯃꯤꯠꯐꯝ ꯃꯍꯣꯡꯗ ꯃꯤꯍꯨꯜ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯣꯡꯗꯨꯅ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯒ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯇꯨꯅ ꯇꯞꯅ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯪꯕꯨ ꯁꯅꯥꯍꯜ ꯇꯝꯉꯥꯟꯕ ꯃꯥꯅ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯇꯔꯪ ꯆꯠꯇꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯋꯥꯈꯜ ꯈꯪꯉꯣꯏ ꯑꯣꯏꯔꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯨꯁꯤꯟꯗꯨꯅ ꯄꯥꯈꯠꯂꯤꯕ ꯊꯀꯠꯂꯤꯕ ꯃꯁꯥ ꯑꯗꯨ ꯍꯥꯊꯗꯨꯅ ꯈꯨꯝꯂꯛꯏ ꯇꯞꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯇꯝꯉꯥꯟꯕ ꯅꯆꯟ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯅ ꯒꯥꯔꯤ ꯑꯗꯨꯃꯨꯛ ꯏꯟꯗꯨꯅ ꯈꯣꯡꯊꯥꯡ ꯈꯖꯤꯛ ꯆꯠꯄ ꯑꯃꯨꯛ ꯍꯧꯏ ꯇꯝꯉꯥꯟꯕ ꯃꯔꯧ ꯂꯩꯅ ꯅꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯥꯛꯇꯪ ꯂꯩꯊꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯌꯥꯝ ꯊꯨꯔꯕꯣ ꯈꯪꯂꯦꯞ ꯑꯃꯨꯛ ꯂꯦꯞꯄꯤ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯄꯤ ꯊꯥꯡꯂꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯌꯦꯡꯉꯤ ꯇꯝꯉꯥꯟꯕ ꯎꯗꯕ ꯅꯠꯇꯦ ꯈꯪꯗꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯔꯛꯄꯗꯣ ꯑꯗꯨꯕꯨ ꯎꯗꯕ ꯁꯥ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯃꯤꯅ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥꯏꯕꯗꯤ ꯈꯨꯝꯗꯦ ꯀꯩꯒꯤꯅꯣ ꯃꯤꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯒꯝ ꯆꯠꯂꯤꯔꯦ ꯃꯦꯂꯩꯁꯅ ꯇꯝꯉꯥꯟꯕ ꯃꯥꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦ ꯌꯦꯡꯂꯤꯕ ꯋꯥꯔꯧꯕ ꯄꯨꯕ ꯃꯤꯠꯌꯦꯡꯅꯤ
ꯋꯥꯔꯧꯕ ꯊꯃꯣꯏ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯅꯤ꯫ ꯅꯨꯡꯁꯤꯔꯔꯣꯏꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯕ, ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯊꯃꯣꯏ ꯑꯗꯨꯅ ꯀꯌꯥꯗ ꯋꯥꯔꯕ ꯈꯨꯝꯃꯛꯏ ꯇꯞꯂꯞ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯐꯥꯎꯔꯛꯄ ꯏꯊꯤꯜ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ꯫ ꯅꯪꯒ ꯑꯩꯒꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯒꯗꯧꯕ ꯂꯩꯔꯤꯒꯦ ꯂꯥꯡꯉꯥꯟꯕ? ꯑꯩ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯔꯤ꯫ ꯁ꯭ꯀꯨꯜ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯍꯜꯂꯛꯄꯗ ꯒꯥꯔꯤꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯁꯥꯟꯅꯁꯤ꯫ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯀꯌꯥꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯆꯠꯂꯤꯁꯤ ꯎꯗ꯭ꯔꯣ? ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ꯫ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ꯫ ꯑꯗꯨꯕꯨ ꯇꯝꯉꯥꯟꯕ ꯈꯨꯝꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯃꯇꯝꯅ ꯍꯣꯡꯕ ꯅꯥꯏꯕꯒꯨꯝ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯨ ꯍꯣꯡꯕ ꯅꯥꯏ ꯍꯥꯏꯕꯗꯣ ꯀꯌꯥꯗ ꯆꯨꯝꯃꯤꯅꯣ? ꯐꯔꯦ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯁꯥꯟꯅꯁꯤ꯫ ꯑꯗꯣ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯝꯇ ꯄꯤꯒꯦꯔꯥ? ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? 936-236-7092 ꯌꯥꯔꯕ? ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯤꯡꯗꯕ ꯇꯧꯗ ꯅꯝꯕꯔ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯂꯩꯁꯅ ꯀꯥꯎꯈꯤꯕ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯦꯂꯩꯁꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯏꯟꯗꯨꯅ ꯆꯠꯄ ꯍꯧꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯑꯃꯅ ꯄꯜ ꯑꯣꯏꯗꯨꯅ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗ ꯂꯩꯍꯧꯏ꯫ ꯋꯥꯔꯕꯗꯤ ꯍꯦ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯅ ꯈꯜꯂꯤꯕꯁꯤꯒꯨꯝꯅ ꯅꯪꯗꯤ ꯈꯟꯗꯕ꯭ꯔꯥ? ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯤꯕꯨ ꯀꯥꯏꯔꯗ꯭ꯔꯥ? ꯋꯥꯉꯥꯡꯗ ꯃꯇꯧꯗ ꯅꯪꯗꯤ ꯀꯌꯥꯗ ꯍꯣꯡꯈ꯭ꯔꯕ? ꯑꯗꯨꯕꯨ ꯁꯅꯥ, ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯍꯟꯅ ꯌꯦꯡꯕ ꯂꯩꯇꯦ꯫ ꯉꯁꯤꯁꯨ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯄꯨꯟꯁꯤꯒꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯊꯦꯡꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯉꯥꯏꯔꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯦꯞꯂꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯍꯣꯡꯕ ꯂꯩꯇꯦ꯫ ꯅꯨꯄꯥ ꯃꯥꯅ ꯁꯨꯝꯅ ꯁꯣꯟꯕꯒꯨꯝ ꯆꯠꯅ ꯆꯠꯅ ꯅꯨꯄꯤ ꯃꯥꯅꯁꯨ ꯋꯥꯈꯜ ꯑꯗꯨꯗ ꯃꯔꯣꯜ ꯂꯣꯜꯂꯤ꯫ ꯑꯩꯇꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ ꯏꯊꯟꯇ ꯏꯀꯥꯏꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯉꯥꯟꯕ, ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯪꯒꯤ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯐꯜ ꯑꯁꯤꯅ ꯃꯥꯌꯣꯛꯅꯕ ꯑꯩ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯪ ꯅꯠꯇꯕ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃ ꯍꯟꯅ ꯌꯦꯡꯗꯦ, ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯇꯠꯇꯅ ꯅꯤꯡꯁꯤꯡꯕ ꯃꯤꯁꯛꯇꯤ ꯅꯍꯥꯛꯅꯤ꯫ ꯃꯣꯃꯣꯟ ꯇꯧꯖꯩ ꯋꯥꯈꯜ ꯑꯗꯨꯗ ꯁꯨꯝꯅ ꯈꯜꯂꯒ꯫ ꯇꯝꯉꯥꯟꯕꯗꯨ ꯆꯤꯡꯈꯩ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯅꯝꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯉꯛꯄ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯄꯨꯟꯁꯤꯟꯅꯩ꯫ ꯂꯣꯌꯥ ꯑꯃꯗꯤ ꯁꯤꯂꯥ ꯇꯝꯉꯥꯟꯕ ꯃꯥꯒꯤꯗꯤ ꯃꯌꯥꯝꯕ ꯃꯇꯩꯃꯅꯤ꯫ ꯂꯣꯌꯥꯁꯤꯅ ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯃꯄꯥ ꯃꯦꯘꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ꯫ ꯃꯇꯩꯃ ꯑꯣꯏꯔꯤꯕ ꯁꯤꯂꯥ ꯑꯗꯨꯅ, ꯑꯍꯩꯃ ꯉꯥꯟꯕ, ꯀꯩꯅꯣ ꯃꯤ ꯅꯪꯅ ꯇꯧꯔꯛꯏꯁꯤꯕꯣ? ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯒ ꯍꯥꯏ ꯂꯥꯛꯇꯦ, ꯄꯣꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯝꯉꯥꯟꯕ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯃꯇꯩꯃꯒꯤ ꯋꯥ ꯑꯗꯨꯗ꯫ ꯁꯔꯄ꯭ꯔꯥꯏꯖ ꯈꯛꯇ ꯇꯧꯔꯒꯦꯅ ꯈꯜꯂꯕ, ꯑꯗꯨꯅ ꯍꯥꯏꯗꯕꯤ ꯂꯩꯅꯤ ꯇꯦꯃ꯫ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯗꯨꯗꯤ? ꯍꯪꯕꯗ ꯉꯥꯏꯔꯤ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 4 ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯀꯥ ꯅꯪ ꯑꯩꯕꯨ ꯃꯤꯁ ꯇꯧꯗꯕ꯭ꯔꯣ? ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫ ꯃꯤꯅ ꯅꯍꯥꯟꯈꯩ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯕꯁꯨ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦ꯫ ꯅꯪꯗꯤ ꯑꯝꯇ ꯅꯨꯡꯁꯤꯗꯦ, ꯀꯧꯕꯤꯔꯛꯀꯅꯨꯆꯣ꯫ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯄꯨꯟꯅ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯝꯉꯥꯟꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯈꯖꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯁꯤꯛꯄꯤ꯫ ꯑꯕꯦꯝꯃ, ꯀꯀꯥꯁꯨ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯕ, ꯑꯗꯨꯗ ꯀꯀꯥꯁꯦ ꯍꯟꯗꯛꯇꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯒꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕꯅꯤ꯫ ꯈꯪꯉꯦ, ꯅꯪꯗꯤ ꯏꯝꯐꯥꯜꯗ ꯂꯩꯕꯒꯤ ꯑꯩ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯨꯡꯁꯤꯌꯦ, ꯆꯥꯊꯣꯏꯕꯤꯗꯤ ꯀꯀꯥꯅ ꯌꯥꯝ ꯅꯨꯡꯁꯤ, ꯀꯩꯗꯧ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯅꯥꯀꯜꯗꯒꯤ ꯃꯇꯩꯃꯅ, ꯑꯉꯥꯡꯗꯤ ꯇꯣꯛꯈ꯭ꯔꯣ, ꯅꯪ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯉꯛꯏ꯫ ꯑꯗꯨ ꯅꯪꯕꯨ ꯏꯃꯥꯗ ꯁꯤꯗ ꯆꯠꯀꯅꯤꯒ ꯍꯥꯏꯔꯝꯕ꯭ꯔꯣ? ꯍꯥꯏꯈ꯭ꯔꯦ ꯇꯩꯃ꯫ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ
ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯇꯧꯒꯦ ꯃꯣꯏꯗ ꯆꯣ ꯑꯉꯥꯡꯅ ꯆꯥꯅꯕ ꯌꯦꯟ ꯉꯥꯔ ꯀꯩꯅꯣꯝꯃ ꯂꯩꯔꯛꯎꯗꯅ ꯍꯣ ꯆꯪꯉꯨ ꯏꯃꯨꯡꯗ ꯅꯇꯩꯃꯒ ꯅꯆꯥꯒ ꯀꯩꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯝꯃꯨ ꯇꯥꯆꯧ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯈꯤꯒꯦ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯌꯥ ꯇꯍꯥ ꯊꯣꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯈꯤꯕ ꯅꯣꯡꯊꯥꯡꯗꯨ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯀꯝꯗꯧꯅ ꯀꯅꯥꯅ ꯇꯝꯂꯛꯄꯗꯒꯤ ꯇꯥꯔꯤꯕꯅꯣ ꯈꯪꯗꯦ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯊꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯅꯣꯕꯦꯜ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯃꯦꯂꯤꯁꯥꯅ ꯃꯕꯨꯡ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩ ꯅꯣꯡꯊꯥꯡ ꯃꯆꯟꯗ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯅꯪ ꯉꯁꯤ ꯀꯗꯥꯏ ꯆꯠꯂꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯇꯥꯆꯧꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯃꯦꯂꯤꯁꯥꯅ ꯃꯕꯨꯡꯒꯤ ꯋꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯅꯣꯡꯊꯥꯡꯗꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯒꯨꯝ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩ ꯏꯄꯥ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯏ ꯃꯕꯨꯡꯒꯤ ꯍꯛꯆꯤꯟꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯦꯂꯤꯁꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩ ꯀꯩꯝꯇ ꯆꯠꯇꯤꯌꯦ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯠꯇꯅ ꯑꯍꯦꯟꯕ ꯑꯃꯇ ꯆꯠꯇꯤꯌꯦ ꯇꯥꯆꯧ ꯁꯦꯡꯉꯕꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ ꯃꯦꯂꯤꯁꯥꯅ ꯅꯣꯡꯊꯥꯡ ꯅꯣꯛꯇꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯅꯣꯛꯇꯨꯅ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯈꯣꯏꯅ ꯈꯪꯉꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯪ ꯉꯁꯥꯏ ꯀꯅꯥꯒ ꯎꯅꯩ ꯅꯪꯅ ꯎꯅꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯎꯅꯕꯗꯨꯕꯨ ꯇꯥꯔꯗꯨꯅ ꯃꯃꯥꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤꯅ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯅꯣꯡꯊꯥꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯤꯟꯁꯤꯗ ꯑꯃꯨꯛ ꯆꯩꯔꯤꯁꯤꯅ ꯅꯆꯤꯟꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯃꯥ ꯊꯥꯒꯣꯏꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯩꯔꯛꯄꯁꯤꯗ ꯈꯣꯟꯗꯨ ꯈꯔ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯁꯤꯗ ꯆꯩꯌꯨ ꯅꯆꯥꯅꯨꯄꯤꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯉꯤꯁꯦ ꯃꯥꯅ ꯀꯩꯗꯧꯕꯩꯅꯣꯗꯣ ꯍꯪꯉꯨ ꯑꯩꯕꯨ ꯉꯥꯎꯕ ꯑꯩꯅ ꯃꯔꯝ ꯂꯩꯇ ꯍꯦꯛꯇ ꯆꯩꯕ ꯌꯥꯕ꯭ꯔꯥ ꯊꯥꯒꯣꯏ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟ ꯇꯞꯅ ꯍꯥꯏ ꯅꯨꯃꯤꯗꯥꯡꯅꯤꯅꯦ ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯜꯂꯤ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯃꯆꯥꯅꯨꯄꯥꯗ ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯁꯅꯥ ꯅꯪꯅ ꯀꯩꯗꯧꯔꯨꯕꯒꯤꯅꯣ ꯅꯕꯨꯡꯁꯤꯅ ꯁꯤ ꯌꯧꯅ ꯁꯥꯎꯔꯤꯁꯤꯕꯣ ꯅꯪ ꯅꯕꯨꯡꯅ ꯌꯥꯗꯕ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯃꯦꯂꯤꯁꯥꯅ ꯇꯨꯃꯤꯟ ꯂꯩ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯗꯦ ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯃꯈꯥ ꯇꯥꯏ ꯃꯥ ꯈꯨꯝꯕ ꯉꯝꯃꯔꯣꯏ ꯃꯥ ꯉꯁꯥꯏ ꯅꯨꯄꯥ ꯎꯅꯩ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯔꯝꯗꯝꯅꯤ ꯃꯈꯨꯟꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯦꯅꯦ ꯁꯦ ꯊꯥꯒꯣꯏ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯆꯟ ꯑꯁꯤꯅ ꯅꯨꯄꯥ ꯎꯅꯔꯒ ꯅꯪꯅ ꯃꯗꯨꯗ ꯇꯤꯡ ꯁꯣꯛꯄ ꯃꯈꯩ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤꯒꯤ ꯅꯆꯟ ꯑꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ ꯆꯍꯤ ꯌꯥꯝꯃꯛꯑꯕꯅꯤ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦꯅꯦ ꯅꯪꯗꯧꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯅꯌꯨ ꯈꯔ ꯊꯛ ꯄꯪꯂꯩꯗ ꯂꯩꯔꯤꯗꯣ ꯃꯗꯨ ꯌꯥꯔꯣꯏ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯅꯆꯟ ꯑꯁꯤꯅꯅꯦ ꯅꯨꯄꯤ ꯈꯦꯟꯅꯕ ꯌꯥꯝ ꯂꯩꯀꯣ ꯅꯪ ꯅꯣꯡꯊꯥꯡ ꯃꯃꯥꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯄꯁꯤꯗ ꯏꯉꯥꯎ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯃꯦꯂꯤꯁꯥꯅ ꯃꯍꯥꯛꯅ ꯎꯅꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯤꯅ ꯇꯝꯂꯛꯄ ꯋꯥꯈꯛ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯩꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅꯗꯤ ꯂꯩꯇꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯔꯤꯕꯅꯤꯅꯦ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯩꯅꯅꯤꯅꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯆꯠꯂꯤꯕ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯁꯤ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯌꯥꯗꯕꯅꯤ ꯍꯣꯏ ꯌꯨ ꯊꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯎꯗꯨꯅ ꯂꯩꯕꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅꯅꯦ ꯌꯥꯗꯕꯅꯤ ꯅꯪꯗꯨꯝ ꯑꯋꯥꯕ ꯄꯤꯔꯅꯤ ꯏꯃꯥ ꯅꯪ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯁꯨꯝ ꯆꯪꯉꯤꯁꯤ ꯀꯩꯒꯤꯅꯣ ꯑꯆꯧꯕ ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯦ ꯅꯄꯥ ꯍꯜꯂꯛꯄꯒꯅꯦ ꯆꯥꯔꯒꯦ ꯍꯥꯏꯔꯅꯤ ꯑꯃꯨꯛꯇ ꯏꯪꯅ ꯂꯩꯁꯤꯀꯣ ꯆꯠꯂꯨ ꯅꯪꯒꯤ ꯀꯥꯗ ꯅꯆꯟ ꯑꯁꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯇꯣꯝꯇ ꯏꯟꯗꯅ ꯍꯜꯂꯛꯏꯕꯅꯤ ꯆꯠꯂꯨꯅꯤ ꯅꯪꯕꯣ ꯅꯣꯡꯊꯥꯡꯗꯨ ꯃꯃꯥꯅ ꯆꯩꯗꯨꯅ ꯇꯥꯜꯂꯛꯄꯁꯤꯗ ꯃꯆꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯊꯥꯒꯣꯏ ꯃꯆꯥ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯋꯥꯔꯝꯃꯅꯤ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧ ꯅꯕꯨꯡ ꯑꯉꯥꯎꯕꯁꯤꯅꯅꯦ ꯍꯦꯛ ꯌꯦꯠꯂꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦꯀꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯗꯨ ꯀꯤꯆꯟ ꯂꯣꯝꯗ ꯆꯠꯈꯤ
Melay siya na tumina pamung aduda makhu ani na chung saraga tapna nga thaduna ayengba madi yengduna lay. Matamdi hawkiba khang hawde numidang pung nipan tasenkre jagi singtoklaga yumyay ka aduda phamduna wari sanaduna layrami. Sila tapna tamngan ba nupi thinaba tawrasini nangbo yumdo miro laybasu nate. Namado maupamba na loirabani matumta loina hotnabada warabani ne untong na matang matam khangdeda nangbo. Tamngan ba matay magi wa adubu taraga noktuna khumi. Pakhang punsisi yam nungain tawani dimo nupi bu thiragadi yam hongani tawni aduna matam khara maga laiki haina khali khangnaba nupi su leiteda adagi akhoi imagi lai khuni maitei phuruba sida hekta lupi nupi thiba yamna luba moiri. Nangna pamnabu pura adine namagidi kaisu kairamu nungshibada karigi laining lai shono thainagi matam natrabani haujikti phaniyam chakhalabani adu nangbu haujik phawba khangnaba leite haridubu kaigino khangnaba nupi ama thammuni nangbo tarai tarai nungshinaraga nupi lauba nataimadi pamdeko. Loyadu sunga saidagi sanariba wari edu butaribani tapna mahakso makhatare nganbo haiso haibani nachina nawani subasunati nupi thibadi yaribani chai songang natrabani nasa haire matik jari kai ngaidana lairige nangbo nangna nupi phangde leite haidudi ibungo gatsam leiteda inawbu kaida watkini nangna thoksadabagini nangna haibudi yaroidaba nupi sibu karambanu nangna leite leitre hairagana natai mohoi mohoi tawraga thialasidana. Tamnganba khomde tumina tabadi tai maramdi imung manungi miyoi khudingna haujik mangonda hairiba wa ase atai amata nate nupi thibagi wafam ngaktani adubu mahakna arepa amada haujuk phawba leptuna hongba ngamdana awaba kaya thengnaduna leiba kana amana khangba nate adubudi mahakna lotke yaungnasu lotpa mu oibagini. Mapuroiba loyaduna hairiba wa adubu taraga sila tapna khomi adusu hekta nungaiteda moita jo masa matik chaba mu oirabanina matha moina khoida jaba mathirak sanuda hayeng yada yadraga akhoi mayam ama changdana ama hek yengba haidun tanja aduda tamnganba magi nakalduda leiriba phone adu call laklami kanagino haini yengbada mama oirami tapna call adubu receive tawduna mo hai nangbu thengene halaknaba tawroni nangbo ima tumba yadrabani icha halaktabada ko laknaba tawro. Phone adudagi hairakliba wadu tabada silana noktuna khomi inumcha kaisu pakhatkanuwo nacha se khoida leyi ngasidine aina chakchabi wari ama sasi haidana pharaga sanaba pak pak lakpasu nate ngasi lamba sidagi karam kanda muk laktuino haiba ngamdeba. Noktuna khomlei phone adudagi madabina ho hoi sila nangna kharane wari du saw mama aina haiba ngangbadi kaya tadrabani mada ngangnabada awaba mu oire ni aise anita suramasu khara phagadawbani madusu nate karino haibanida mana hauji khalisibo. Tamngan mana khomi yari kadorgi ma thamu yari yalungna badawragi phone du thamkhre phamduna leirambadagi tapna hogatuna chananaba same side pocket tagi magi bag du logthoi aduga chama chappi ama matai mada pirami aduna icha thoi bigini ai chalagi tema yaragadi nusu khar law yumdai ma matom da leibado yamna warabani khunu khongbadawna leirabani karoi lekai da khangnaba kaya leibasuna tabani na yam warabani mado ho adu khangnane nangna thabak taw haibani da imungdagi punna mapalomda thogle wari tawna tawna asum tawdana tamnganba yum adudagi gari du thodokduna thogle asum thoglakpana melai shana hoigi yum mapa thawa yaurakpada gari du tapthaduna second khara thongalomda yengduna lei momon ka sunok chei matomta adubu koinadi lei tharamde matamna thengtharakpa aduna magi gari edu thauduna mahak yumlomda hankirame